Manipur Top Trending News Tuman-tuman ba wala da source dari lokot jarga mata-mata di oiba maru oiba ipaw sing patukan khanjay ahan pawda IDP sing hongchin hanana ba Imphal West DC ki staff sing na police ka loina na laim khongching mangda yum yeng ba changlubada Kuki Jo sing na utu watu paiduna chelakle nung na tharakpada official ama IDP ama sokle hari lanjalakpa maite IDP sing gi imung ani gi yum da Kuki ani na lehori Thasigi kunumapanda PR lengak asigi ani suba Chief Secretary Dr. Punit Kumar Goyal na Mas Kunsra Mathwai 2026 pawgi manungda IDP sing imung lising tara henbagi mioi lising nifu henbabu mayumda hanjin hanaba pandam thamli haina phongdokrabasu wapum asigi matung ina hongjan hangadaba IDP singi yumgi phibam yengchinba house assessment tawba chalubada Kuki Jo singna utubatu paiduna talakpada natana nungna thongpadagi asok apan yarakpana ani suba Chief Secretary ki wafum asibu amukhana khudi tiga dawibra hanglakli nakal amaromdana Kuki narco terrorist singna India gi mathakta India Central Sarkar gi mathakta leiraba hainasu hangba yabu wahang torakli IDP singbu masagi mayumemda hajin hanbagi matangdadi May 2023 dagi horkiba Manipur gi tamthirba lagi warosin purakna bagi pandamda taragani thoi suba Manipur Legislative Assembly bu suspended animation da thamlaga February 2025 tagi chatharakiba President Lulgi Lengak asigi ahanba Chief Secretary Oirenba Punit Kumar PK Singhana IDP Singbu December 2025 fawgi manungda masagi mayumda tangkak ahum thokna hanjin halagani haiduna phongdokrabasu mapung phana thabak ontokpa ngamkidrabani mamingdagi oina Bishnupur district ki Lemram Waroichingda imung kharagi IDP chaniga yanghiteret hongjinanki aduga district asigi manung chaliba torbung Abaksao ikaidasu IDP khara hanjin hanba galoinana sugnu amadi Imphal West district ki oinasu IDP khara hanjin hanbadi namkibani adubu Chief Secretary oinba PK Singhana Imphal da pangthokpa miyam tinba thorum amada phongdokibada phongdokpa khaktanatana district home affairs na korpadagi Delhi da chatpa yauruba CSO kharagi lusingba singdasu PK Singhana phongdokiba wahum aduga manana IDP singbu December 2025 phawgi manungda masagi mayumda hanjin halagani haiba wapum phongdokpa laikhrabani Wafam sing asidagi IDP sing na miyam amsung kokomi ga khusan aduna mamang tha December fawgi manungda IDP sing mayimda hanjin halu haiduna lamboi khongrang khongda December thabum adu ma chupna wakat khongtang changsin khiba laikhrabani Manipur gi Anouba lengak ki Chief Minister orgedaba mioi Mikhal pangthuktuna khananaba Central Observer hapkre Manipur da President rule gi matam loijinge gi mangoinana popular government ama lehelakpa yabagi thajaba lairpadagi Assembly mifam pangthokpada governor napi gadaba address ki sem sanaba loisang singda kanghalakre hairi BJP ki central leader sing amasung union lenga ki maru oiba ministry sing tha asigi taragani thoida chahi ama mapung faduna loiragadaba Manipur gi president rule lenga ki mahutta Anouba popular government ama soidana lehelagani haibu wahum machinna thokna pangthokrabasu lakalakliba thorong sing asina PR gi lenga role asigi aroiba numit ki mangoinana state asida myam gi mihut sing Lengak ama soidana lehelpa yabagi oithokpa leire hairi BJP ki Northeast ki coordinator Samit Patana party amagi Manipur president ki kuthangda party asigi MLA sing Delhi da lakna na bakhanglakpa amasung BJP na luchingba lengaka chatnariba NDA gi mapungni haiba atopa political party sing lusingba sing amasung MLA sing su lakna na bakhanglakpagi matung inangarang phawda MLA amasung party ki lusingba kunthra ga manga gi mathakta Delhi gi damak Imphal thadokhraba matung ngasi BJP ki General Secretary amasung Headquarter in charge Arun Singhana thokpa chirol amada Manipur gi Legislative Party leaders gi election gi damak party asigi National General Secretary Tarun Chubbu Central Observer oina khale hari mahakpu tabak asigi damak Central Observer oina khalakliba asi BJP Parliamentary Board na appoint torpani hainasu phongdorakli makha talpada sugi matengna Nagagi area da popi pambi thatuna yelhongmi singda awa chaitheng piri asangka sar lengaka Taunaragliba suspension of operations sugi matengna chingda maru oina Nagagi area da popi pambi thaduna yelhongmi singda awasa theng pire haibaga loinana masigi mathakta lamkhul kya khopchinduna logi wangmada ching lambi sembaltuna yelhongmi singda su chaitheng pire haina Indigenous People Forum Manipur IPFM gi Chief Advisor Asangka Sar phongdorakre wapum asi ngasi forum asina Foothills Naga Coordinating Committee NCC ga Manipur da kumja 2008 gi hojik fawda changsinlargiba sugi chapchaba stage ama piu haina governor amadi union home minister da memorandum pisilurab matung press club ta pangtupa pawgi mifum amada phongdokibani mahakna makhatan hai kumja 2008 da Manipur da su agreement tawnakiba asigi akuppa warol sing yam da khangadabani
agreement taunakhiba asi lamdam asigi ing tapa amasung nungsi chananabagi taunakibani haina lawi yanaba asi ler matungda recruitment pangtauda torpa yaroi khulai pairga chatpa yaroi loan yadaba tabaksing chathaba yaroi michamda onchinduna pu chaibina singba tauba yaroi haibasi su agreement yauribani adubu ngasi chanhalakiba suda chingda maru oina nagagi area da agreement asigi matengna popi pambi sing thaduna yelong bisingda awasa thengkya pire lam asigi khul kya khopchilakle logi wangmada anawa lambi kya sembalakpana mahuksa ing tappa leijaramba phimda akaiba pire masina maram oiduna su tawnariba asigi kupa warol sing myamda khangadabani haiki kumja 2008 ta tawnakiba su agreement yauriba apunba Keder singi masing asi sing aniga chamaga umputare kaltani harituna mahakna makhatana hai Keder sing asigi thagi talab pauba lainga na piribani Keder Anouba recruit pangtau tauba yabanate su agreement tawnakiba chahi asi su pana sangsilakle ana ayektagi misimina thokpasu yarum lagani Keder singi masing hantalpagi mahutta mangagi mathakta lebedawna tawre kumja 2008 ta tawnakiba su agreement asi mamangi chahi 2025 ta matam loikrabani Haujik lairiba su asina karambano karamba ground tatharibano kari maramgi su agreement tawnaribano haibal singbagi akupa report ama miyamda khanghangadabani loinana sugi camp masing hanthare haibadusu asengbo oina miyamda utpiu haiki video asibu pawdumbada soiki lankiba yawabasu ngakpigani amadi channel asibu subscribe tawbi damukta thagapa phongdoksari tung koina miyamgi siba tawbu ngamba oijage